Manipur movie recapna mayambu taramna okchari ngasi mayam yufamda khudol tamjakadariba movie sigi mamina IF haibadi imaginary friend movie sigi samlapa wari haitaragadi matamambada angangsingna sanapot kyamarum sanai tawutabu angangsing adu chawklabanina haibadi pakang pharakpa nupi thirakpa yorklabanina sanaposing adu loina kawkre maramaduna sanaposing adu hinkalaktuna makhoi gi mapusing adu thirakpagi wari adu tagliba movie ni IF Fare Mayamda Matamanga de Bida Wari Sili Haujarak Wari Sili Matamda Karigumba Soy Kivalan Kivayabutarasu Mayamna Napigani Haiba Wapamasi Tamjari Movie Sigi Horpakisinda Equine U Fangliba Se Imung Amabu Ubu Fangi Masida Mama Sulei Mapa Sulei Aduga Angang Amaga Yauli Angang Sigi Maming Asina Bi Haina Kangne Aduga Mahaki Maming Aseng Basidi Elizabeth Kawe Movie Sida Mahagasina main protagonist Oiduribani B Haribal Pimasa si piling matamda mamaga mapagana yamna luna toba angang amasuoy mahasi mamaga mapaga sanamina dunalay like yamalum su yamina dunalay Bigi mamasi cancer nai maramaduna mahamatam kharagi matungda laikhidre thogok adudagi BSc wakhal yamna hankiba haibdu waiki mahak huziti wakhal yamna nuaitaba haibdu oile maramaduna mahak depression sumnarakpadagi mamang thakki wari phawa kausale Bigi mapuga maga mapaga leilibaduna mahapu chawnaba yoknaba honai machan pidugi mawng adu uba matamda nungaitabadagi mahapu socialize tawnabagidamakta boarding school amra thajankhe bisu sahi ahumgi matungda maha mayumda muhalai mayumda halakpa matamdadi mapa adudi hospitalize tawduna leikibanina mapaga mahakali thengnadre tawudabu mafam aduda mabok aduna mahapu taramna wei mabok aduna masu adubu uruba matamda mahapu yum aduna pusalai Bigi mayumsi bhara dalai bayumni maramadra yum asida floor kyamrum sulai Bina mayumda hek changpa matamda mabokna masunupi dubu yamna nuksina yembiraduna mahapu mahakna leiramba ka adu tamda pusalakpa matamda mafam maduda angang waringi matamda Bina sanakiba sanaposing amasung mahakna yeglamba lai kya singadubu uli madudagidi nangna karigumba lai yekningba taragadi mafam masira leiriba tuli singrang singasi sizinaduna yeklo haiduna mabu aduna masunupi duna yamna nuksina hai maduda bina di aidi hauji angang oidre haiduna mabukta hai masunupi harakliba wafam singadu taba matamda mabuktusu saubdi aduga mahana bida yengluriba migeng asiri angang ama oine yengubanina bina angang olige matamda layekpa pamkhibadu mahana ningsingduna masunupi aduda posei singadu pibani Upai letrabani mabu adusu phare adudi haiduna mahana layeknaba posei singadu upu manungda hapchali Masida akhona khangba liba se bisu hojik mapa nare habigi damakta mahaksu yum mathura halakhibani mapa si heart condition ama lei maramadra mahaksu mapa una balakhi nongalapa matamdi bisu hospital lai haibidi mapa una balai hospital dugi mapa na leiriba ka tu mahak changtuna phamduna lei mapa su yamna phagi tawganba misaga mawai maramaduna IV dubu mahana mamit mana panchaladuna dance tawduna leibigi mawng adu bina yamna ngaktuna yengi Tasena harba matamda mapa dunadi masanupi bu uruba matamda angang uningaida thenakhiba mawng adumakni khaladuna mahana masanupi da phagi tawnaba honabani masanupi duna mapada adumna tawnu hawjiti ai angang oitrabani haiduna hare masanupi gi wafam singa du taba matamda mapa dusu yamna ngaksungai amasung harausu harawi maramdi masanupi si mahaki jahiga chanadana yamna mature oibagi mawng adu mapana uba fangi Masana pidusu wakal yana nungai tabigi mawng adu uba matamda mapana masana pidubu themladuna hare nangi mamana nangbu thadokuna chakhiba taragasu aidi chaloi aidi yamna kali sunatagi minor surgery imakatani haduna mahana masana pidubu themjai bisu mayumda halaktuna phamduna leiringai tanjaduda mahaki kaduda karigumba samil ama phangi maramaduna mahaksu samil adubu koitan tanaduna thirakpa matamdadi karimata leiramde matau adudagidi mahaksu mahaki mamang thakta Sijina kiba mahaki upudubu hangtokladuna yengluba matamdadi mafam aduda camera ama thenai camera du hangtoktuna yengluge tawba matamdadi camera du battery yawramdre hairaduna mahaksu manalakpa dukalamda latuna mahana battery ga charger ga leiraduna halai mahana mayumda halakpa matamda mahaki maningda kanagumba amana asomasum inarakpagi samil ama phangi mahaki maningda koidan tanarakliba sidi sanapor amani sanapor asi belly dance ki sanapor makhal amani Bisu sanapoladu urubadagi mahana sanapoladuda hai hello torubadagi sanapoladu sukiman khiduna mahaki imung aduda chenchan ke imung aduda somsum chenseladuna top thangba floor tamna chen ke
Bisu Sanapur adubu koitan tanare asum tanarakpadagidi mahana ka ama thengnaki Bisu Sanapur aduna changchiba ka adugi mamangda lebladuna ka adu wari sanariba singadu taduna lei maduda sanariba wari si mahana aibu ukre haduna nupa amagi khonjilga loinana Sanapur aduna wari sanabagi mongadu taruba matamdadi Bisu thong adugi sogi makhul aduna mamit adu thangjil aduna kupna yengi Maduragidi mahana sumasum yekpadagidi khangkhangodana thong adugi opposite side romdagi kanaguma misagamna biromda yengpagi mong adusu mahana uba phangi madigidi bisu pakhalman khiduna maning hali mahana nupa adu hare ai Sanapur aduda hi hello amta haijage tawbani madudagi bibu nupa aduna mafam madudagi chatkinabagi damakta hare tanja aduda room adugi mapu habidi floor aduda thangnaba ka adura leiriba ahal nupi matholei Nupi dubu uruba matamda bisu yamna kiki maramaduna mahakso mahaki karomda adumak chelakhi Nolapa matamda bisu makuta lei paraduna maba unaba hospital lai hospital lapa matamda mafam madura mahana angang amaga thingnaki angang asigi maming sina Benjamin kawe madurigi angang aduna bibu uruba matamda hare mahaki room masira leriba TV si yadre maramaduna mahakso upai leitebadagi satrang sanaduna leire mahana bido onsilaga satrang sanamina si haduna hare Tabu bidi hojikte ai pharaktarni kona sanarse haduna bisu mapagi karomda satki mahana mapagi kaduna sangpa matamda mapa phidak kya marum amana amada kisalaga thauri saraduna thonaugi mapanda thadaduna leibagi mong adu ukhi madura masanu pidusu mapana tawriba game asi karino khangbadagi kaduna leiriba upudu hantoluba matamdadi kadugi manungda mapa yauduna leirami matodu matamda masanu pina Mabana sumai tawrisibo kyam kuina tawkidribano leplaroi haiduna hangi madura mapaduna sungre lepoi haiduna here tasena harba matamda mapanadi machana pida phagi tawba pamani mahagasi mamang thaki matamda nokhe tawrambadu hojikti maha kaukre maramadura machana pibo nungai hanba pamkhi madigidi mahana video camera aduda video ma yenduna lei video si mamana ngangunigi matamda makhogi imung manungi namkhiba video sing adubuni mahana video du asum yenduna leiringai tanja aduda mahana samilema phangi maramaduna mahana tholakuna yengbu matamdadi laidi aduni habsi maha khangbadagi amuk loli aduga nupa aduga laidi aduga mapana chatkibagi mong adu mahana khangbadagi nupa aduga laidi adugi matung khongul liduna lai madagidi nupa aduga laidi aduga yum amagi manungda changbagi mong asi mahana uba phangi masu mafam aduna adumak tumina leijaduna makhoina tawriba mong sing adu yengduna lei nupa aduna imung aduda leiriba angang adugi room aduda changai room adusu Sanapur room chekhaiduna lei maduragidi mahana asum chanakpa matamdadi mafam aduda mahana kanagumba amabu kawi bisu nupa aduna tawriba mong adu mapandagi adum yengduna leijai nupa aduna mafam aduda sum kawbadagidi yamna chawraba blue machugi monster ama thole tawdabu tholokliba si monster maktina te mahagasi laidivi achawa amani laidi sigi maming si blue kawi mahana mafam asira lakhibai maram asi mahagasina angang adugi manakta leiraduna angang adugi marup oiba pamkhibani madura kala nangna mafam asira kadoba laklibano haiduna hangi blue na suai mafam asida angang asiga marup sanaraduna mafam asira leirage haiduna lakhibani tawdabu angang aside pung amarom phale adumak kaptuna lei haiduna hele Makoini asum wari sanaringai tanjaduda blue su hakti khalakpadagi kalsu yamna lapna takhi mahana tasanba matamda Sanapur mathakta tasanbadagi Sanapur kharadi activate tawtuna khongai maduda angang adusu makeup tholakhi angang aduna makeup tholakpa timing aduda makhoisu mafam aduda tumin lotun lei madudagi makhoisu angang aduna tumba ngaikhi angang aduna hektum khibadagi makhoi ani yum aduragi tholei makoini na tholakpa matamda bina makoini bu yengduna leibagi mong adu kalna sukhi Kal amasung blue bu ruba matamda bisu yamna pakaki maramadra mahaksu maning handuna chenga tawba mikubatuda laidivi du laktuna mangonda hello haiduna hare bisu laidivi du hek uruba matamda mahak mafam adumaktada wanthaki bina gyan tarappa matamda mahaksu mafam aduda haibadi mamang thakta mahana lakhiba ka aduda makeup tholakpagi mong adu uba matamda masa mathanda yamna ngakchaki mafam aduda kari no leibasi haiduna mahaksu kuyeng yengba matamdadi Magi koibada laidi kyamarum sulai amasung angang kyamarumgi photo mayam leirambagi mong dusu thenaki tanjadru mafam aduda blue hariba laidi asoba silai laidi asobaduna mahaki manakta laktuna mahaki maming si blue kawe haduna hare maduna nangdi purple oiraga karigino blue kawribadi haduna bina hangba matamda ai angang adu color blindness nai maram aduna ni haduna hare mafam aduna mahana blue uruba matamda kibudi kiribani
Tanjauda blossom hariba mamang taktam hang thengna khiba laithibi edu laktuna mana kemta tawroi kiganu haiduna bibu themi Tanjaudu mafam aduda kal sulai kal na bida angang ungi matamda maha ka thengna khre haiduna hare adubu bidi kal si kanano haibasi kalimta ningchang bangam khidre maduragi di bina na khoi si kanano haiduna hangba matamda aikhoi si if ni haiduna hare if haibadi imaginary friend la haiduna hangi Mani haiduna hare nakhoi di mafam sida kadawri bno haiduna hangpa matamda blossom na wari singa si loina lire angang ungi matamda sanapo singa si angang singna loina sanai tawdabu makhoi na chawrplaba matamda di sanapo singa si loina kawkhre karigumba makhoi na aikhoi bu nisingakta taragadi aikhoi si sangsar sidagi mangkhragani haiduna hare maramaduna makhoi su hingnabagi damakta anawba mapu haibadi angang anawba thiba tai haiduna hare Madura blue gi wari sulire blue asi angang unigi matamda Jeremy kauba nupa amana mahaki sanapor oikhibani tawbada bu hawjiti Jeremy si chawrklabani na mahag si bu kaubi khre haduna hare madagi di blossom na makha tare mato wasum na sangsar sida angang kyamarum lei makhoi gi if angom loina leibani makhoi na angang unigi matamda sanapo singa si loina sanai tawbada bu makhoi na chawrklaba matamda di sanapo singa si loina kauthopi khre angang unigi matamdadi makhoi na wakal na sagatpa marup haibadi imaginary friend ama thami mayamna gyan tanaba karigum amtang haijagi lairiba sanapo singa si asengba oina leiba sanapo nate wakal na sagatpa sanapo ngaktani angang singa duna asum chawrklaba matamdadi makhoi na makhoi gi imaginary friend singa si asum urakte asum kaukhiba haibadu oi madagi di blossom na makha tare makhoi ni mission ama pangthona bai damakta sillang libani mission asida makhoi na tawriba si lairiba if singa si Anauba angang sing aduna pisilladuna pusi chukpa hingba yanabidamukta honaribani haiduna hare blossom na makha tare karigumba angang sing aduna makhoi bu ningchingakpa taragadi makhoi si hingduribani aduga karigumba pungkaw kawkhiba taragadi makhoi si pungang mangkhragani maramadura makhoi su anauba angang sing thibani haiduna hare mafam asida leiriba ayabasi ani khaktani blue ga blossom ga aduga blue ga blossom ga si sumnatagi bi khatana uba fanglibani Nualapa matamdadi bisu mapa wana ba hospital lai hospital la pa matamda mahana Benjamin adu mafam aduda haibadi hospital aduda lelamba ukhide mahaki phamung aduda dragon ge sanapot ama leibadi ui mahana puduna lakriba lai adu Benjamin ge ama thamami mahana hospital aduda asum chatlingai miko baduda mafam aduda kanagumba amana mahapo tanarakpagi saminaba phangi haiduna mahana maning handuna yema matamdadi mafam aduda Doctor Singh aduna phirol kyamarum yawpa trolley ema inur lakpagi mawng ama mahana ukhi trolley aduda hakthi khalakpadagi trolley aduda kanagumba ama yawre haiduna mahana trolley adubu kanamta udaba mafam amada pusalaktuna phi sing adubu haidoktuna yengba matamdadi blue yawduna lerambagi mawng adu mahana ukhi madudagi blue bu mahana yamna wana chingkhatpire amasung makhoini asum leminaduna wai sanaduna leringe tanja aduda Benjamin na mahapu ukhi Madigi Benjamin na bida nang wai sanaribudu bukanadano haiduna hangi masida akhoi na khangba ngamli basi Benjamin na di blue si uba fangdi haibadi ayaba si uba fangdi haibasi madi akhoi na khangba ngami mato usumna bina blue bu yumda chalo aduga yumda wai sanarasi haiduna thadokhi numidangda laktuna kalgi manakta bi changai bina kalda nakoi na if ki damakta anauba owner thiba matamda aisu mating panggi haiduna hare maduda kalnadi bina halakliba bahom singasi yaba ngamkhide Tawadabu bina krikri takpadagi mahagasi angang machani maramaduna masigi thabagasi aina hena ngamgani haiduna mahana kala thajahaladuna thabagasi da mahaksu yawrage haiduna hare upai letrabina kalsu hoi haiduna yabataki masigi matung aikoina ubu fanglibasi kalna bibu if ki headquarter da puduna lai if ki headquarter hai taragadi amusement park amani mafam adu makoina changluba matamdri thonglondra lerami maduda mafam sti thongloli haiduna hanguba matamda Kalna solo ke hadra mahak mafam madu so hangtuladuna amusement park adura changai amusement park adura changpa matamda bina mamang thaki thodo khara ningchingba phangai matam amada amusement park adura mamaga mahak laktuna sanakhibagi matam adu mahak ningchingba phangai mahakna mamang thaki trauma aduda mahakna mamang thaki memory khara mangkhi madurgi di makhoisu mafam adura sumasum changpa matamdadi mafam adura if makal kyamarum lerami mafam adura superhero saba if amusulai kara amana bubble dawna tawi kara amana slime dawna tawi violin man basu yauri sunflower man basu yauri mafam aduda magic tawba uchi musulai amasung ising glass amada ice cube yawba musu uba phangi madigi mahana asomasam changpa matamda mafam aduda kalna saudaba laidhibi amada khuti thijali laidhi dugi maming asana kent kawi
ꯀꯥꯔꯜꯅ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯂꯦꯋꯤꯁ ꯀꯧꯏ ꯌꯥꯝꯅ ꯆꯥꯎꯔꯕ ꯇꯦꯗꯤ ꯕꯤꯌꯔ ꯑꯃꯅꯤ ꯑꯃꯁꯨꯡ ꯆꯍꯤꯁꯨ 90 ꯍꯦꯜꯂꯦ ꯂꯦꯋꯤꯁ ꯍꯥꯏꯔꯤꯕ ꯇꯦꯗꯤ ꯕꯤꯌꯔ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯀꯤꯌꯔꯇꯦꯀꯔ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯏꯟꯆꯥꯔꯖ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯑꯣꯏ ꯃꯗꯨꯒꯤ ꯂꯨꯏꯁꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯥꯔꯜ ꯑꯁꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯀ꯭ꯂꯥꯎꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯖꯣꯀꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤꯅ ꯕꯤꯒꯤ ꯅꯨꯡꯉꯥꯏꯅꯕꯇ ꯍꯣꯠꯅꯕ ꯑꯁꯤꯅꯤ ꯇꯧꯕꯇꯕꯨ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯕꯤꯗꯤ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯈꯤꯗꯦ ꯃꯗꯒꯤꯗꯤ ꯂꯨꯏꯁꯅ ꯕꯤꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯎꯔꯛꯂꯝꯃꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯀ꯭ꯔꯤꯌꯦꯇꯤꯚ ꯏꯃꯥꯖꯤꯅꯦꯁꯟ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯁꯛꯂꯣꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯑꯣꯟꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯥꯏꯜꯁ ꯑꯗꯨꯕꯨ ꯆꯦꯟꯖ ꯇꯧꯕ ꯍꯧꯔꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯔꯜꯁꯨ ꯄꯥꯈꯠꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯗꯒꯤ ꯋꯥꯜꯗꯒꯤ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯏ ꯑꯁꯨꯝ ꯆꯦꯟꯖ ꯇꯧꯔꯛꯄꯗꯒꯤꯗꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯁꯨ ꯆꯦꯟꯖ ꯇꯧꯕꯗ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯗ ꯀꯥꯔꯜ ꯇꯥꯁꯤꯟꯗꯨꯅ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯁꯃꯨꯗ꯭ꯔꯗ ꯐꯥꯎꯒꯠꯂꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯐꯥꯎꯒꯠꯂꯛꯂꯤꯕꯁꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯒꯤ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯐꯥꯎꯒꯠꯂꯛꯄꯅꯤ ꯀꯥꯔꯜꯁꯨ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯣꯟꯁꯔꯠ ꯑꯃ ꯇꯧꯔꯗꯨꯅ ꯄꯥꯔꯇꯤ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯕꯤꯒꯤ ꯏꯃꯥꯖꯤꯅꯦꯁꯟ ꯉꯥꯛꯇꯅꯤ ꯏꯃꯥꯖꯤꯅꯦꯁꯟ ꯍꯥꯏꯕꯗꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯣꯏꯅ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯟꯅꯩ ꯑꯃꯁꯨꯡ ꯕꯤꯁꯨ ꯌꯥꯝꯅ ꯑꯦꯟꯖꯣꯏ ꯇꯧꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯤꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯄꯥꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ IF-ꯁꯤꯡꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯃꯤ ꯊꯤꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯕꯦꯟꯖꯥꯃꯤꯟꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯗ꯭ꯔꯥꯒꯟꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯕꯦꯟꯖꯥꯃꯤꯟꯗ ꯅꯪꯁꯨ IF ꯑꯃ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯏꯃꯥꯖꯤꯅꯔꯤ ꯐ꯭ꯔꯦꯟ ꯑꯃ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯦꯟꯖꯥꯃꯤꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯕꯤꯅꯦ ꯀꯥꯔꯜꯅꯦ ꯂꯨꯏꯁꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ IF-ꯁꯤꯡ ꯑꯗꯨꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯍꯧꯔꯛꯏ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯑꯁꯤ ꯑꯉꯥꯡ ꯀꯔꯝꯕꯗ ꯃꯈꯣꯏꯒꯤ ꯀꯔꯝꯕ ꯀꯦꯔꯦꯛꯇꯔ ꯆꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯕꯦꯟꯖꯥꯃꯤꯟꯒꯤꯗꯃꯛꯇ ꯆꯥꯟꯅꯒꯗꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯈꯟꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ IF-ꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣ ꯂꯣꯏꯅ ꯌꯦꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯗꯤꯇꯦꯜꯁ ꯂꯣꯏꯅ ꯏꯁꯜꯂꯤ ꯃꯗꯨꯒꯤꯗꯤ ꯕꯤꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯦꯟꯖꯥꯃꯤꯟꯒꯤ ꯃꯅꯥꯛꯇ ꯁꯦꯂꯦꯛꯇꯦꯗ ꯑꯣꯏꯔꯕ IF ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯏ IF-ꯁꯤꯡ ꯑꯗꯨ ꯕꯦꯟꯖꯥꯃꯤꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯦꯞꯍꯜꯂꯤ ꯃꯗꯨꯒꯤꯗꯤ ꯕꯤꯅ ꯂꯦꯞꯂꯤꯕ IF-ꯁꯤꯡ ꯑꯁꯤ ꯎꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯦꯟꯖꯥꯃꯤꯟꯁꯨ ꯑꯃꯠꯇ ꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯕꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯦꯃ꯭ꯌꯨꯖꯃꯦꯟꯠ ꯄꯥꯔꯛ ꯑꯗꯨꯗ ꯂꯥꯛꯏ ꯑꯃꯁꯨꯡ ꯂꯨꯏꯁꯀ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯕꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ IF-ꯁꯤꯡ ꯑꯁꯤ ꯑꯉꯥꯡ ꯑꯃꯠꯇꯅ ꯈꯟꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯗꯨ ꯂꯨꯏꯁꯅ ꯍꯥꯏꯔꯦ IF-ꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯁꯤꯗꯤ ꯑꯉꯥꯡ ꯈꯛꯇ ꯅꯠꯇꯦ ꯑꯍꯜꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯤꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯍꯧꯖꯤꯛꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯥꯏ ꯃꯄꯨꯁꯤꯡ ꯑꯗꯨꯗ IF-ꯁꯤꯡ ꯑꯁꯤ ꯊꯥꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯅꯔꯁ ꯂꯥꯛꯇꯨꯅ ꯉꯟꯅ ꯇꯨꯝꯃꯨ ꯍꯌꯦꯡꯗꯤ ꯁꯔꯖꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯑꯗꯨꯁꯨ ꯐꯥꯒꯤ ꯇꯧꯗꯨꯅ ꯀꯔꯤꯒꯤ ꯁꯔꯖꯔꯤꯅꯣ ꯍꯥꯏꯗꯨꯅ ꯅꯔꯁ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯔꯁ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯗꯨ ꯑꯆꯥ ꯑꯊꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩ ꯃꯗꯨꯗ ꯕꯤꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯗꯨꯗ ꯕꯣꯕꯣꯛ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯕ ꯄꯥꯝꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯕꯦꯂꯦ ꯗꯥꯟꯁꯔ ꯑꯣꯏꯕ ꯄꯥꯝꯈꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯐꯣꯇꯣ ꯈꯔ ꯃꯍꯥꯛꯅ ꯃꯁꯨꯅꯨꯄꯤꯗꯨꯗ ꯎꯠꯂꯤ ꯐꯣꯇꯣ ꯑꯗꯨ ꯃꯁꯨꯅꯨꯄꯤꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯃꯕꯣꯛ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯕ꯭ꯂꯣꯁꯝ ꯌꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯉꯥꯎꯒꯗꯕ ꯑꯃ ꯍꯥꯏꯖꯔꯛꯀꯦ IF ꯑꯁꯤ ꯏꯃꯥꯖꯤꯅꯔꯤꯅꯤ ꯍꯥꯏꯔꯒꯗꯤ ꯀꯔꯝꯅ ꯂꯥꯏꯙꯤ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯄ ꯌꯥꯏ IF-ꯁꯤꯡꯒꯤ ꯂꯥꯏꯙꯤ ꯑꯃꯃꯝꯗꯤ ꯂꯩ ꯇꯧꯕꯇꯕꯨ ꯂꯥꯏꯙꯤꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒꯗꯤ ꯁꯥꯟꯅꯗꯦ ꯂꯥꯏꯙꯤꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯊꯣꯛꯂꯛꯂꯤꯕ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯏꯃꯥꯖꯤꯅꯔꯤ ꯑꯣꯏꯅ ꯁꯥꯒꯠꯂꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥꯟꯅꯕꯗꯧꯅ ꯑꯗꯨꯃꯛ ꯎꯕꯅꯤ ꯕꯤꯅ ꯕ꯭ꯂꯣꯁꯝꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯕ꯭ꯂꯣꯁꯝ ꯑꯁꯤ ꯃꯕꯣꯛ ꯑꯗꯨꯒꯤ ꯏꯃꯥꯖꯤꯅꯔꯤ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯂꯣꯁꯝ ꯑꯃꯁꯨꯡ ꯃꯕꯣꯛꯀ ꯎꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯁꯤꯟꯕ ꯍꯧꯔꯛꯏ ꯃꯍꯥꯛꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯕ꯭ꯂꯣꯁꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪ ꯑꯁꯤ ꯑꯩꯈꯣꯏ ꯏꯕꯣꯛꯀꯤ IF ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯌꯥꯝꯅ ꯊꯦꯡꯅ ꯈꯪꯉꯤꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯈꯤ ꯃꯍꯥꯛꯀ ꯑꯩꯒ ꯗꯥꯟꯁ ꯑꯗꯨꯃꯛ ꯇꯧꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯕ꯭ꯂꯣꯁꯝꯅ ꯍꯥꯏꯔꯛꯏ
ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒ ꯑꯩꯒꯤ ꯏꯕꯣꯛꯀ ꯊꯦꯡꯅꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯕ꯭ꯂꯣꯁꯝꯕꯨ ꯃꯍꯥꯛꯅ ꯄꯨꯔꯗꯨꯅ ꯍꯣꯜ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯏꯅꯒꯤ ꯒ꯭ꯔꯥꯃꯣꯐꯣꯟ ꯑꯗꯨꯗ ꯃꯕꯣꯛꯀꯤ ꯊꯥꯏꯅꯉꯩꯒꯤ ꯀꯦꯁꯦꯠ ꯑꯃ ꯊꯥꯈꯤ ꯀꯦꯁꯦꯠ ꯑꯗꯨ ꯊꯥꯔꯛꯄꯗꯒꯤꯗꯤ ꯃꯕꯣꯛꯅ ꯕꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ ꯃꯁꯨꯅꯨꯄꯤ ꯑꯃꯁꯨꯡ ꯕ꯭ꯂꯣꯁꯝꯗꯤ ꯁꯣꯐꯥ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯃꯕꯣꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯩ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯑꯁꯨꯝ ꯑꯁꯨꯝ ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯕꯣꯛꯁꯨ ꯃꯊꯟꯇ ꯗꯥꯟꯁ ꯇꯧꯔꯛꯏ ꯃꯕꯣꯛ ꯑꯗꯨꯅ ꯑꯁꯨꯝ ꯑꯁꯨꯝ ꯗꯥꯟꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯕ꯭ꯂꯣꯁꯝꯒ ꯗꯥꯟꯁ ꯇꯧꯃꯤꯟꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯂꯣꯁꯝꯁꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯍꯥꯛꯀꯤ ꯏꯃꯥꯖꯤꯅꯔꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕꯅꯤꯅ ꯕ꯭ꯂꯣꯁꯝꯗ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯏ ꯃꯕꯣꯛꯅ ꯇꯧꯔꯤꯕ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯕ꯭ꯂꯣꯁꯝꯁꯨ ꯇꯧꯔꯛꯏ ꯕ꯭ꯂꯣꯁꯝꯒꯤ ꯃꯁꯥ ꯐꯟꯗꯣꯔꯛꯏ ꯀꯥꯜꯁꯨ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈꯤ ꯕ꯭ꯂꯣꯁꯝꯕꯨ ꯃꯕꯣꯛ ꯑꯗꯨꯅ ꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕ꯭ꯂꯣꯁꯝꯁꯨ ꯌꯨꯝ ꯑꯃ ꯐꯪꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯅ ꯗꯤꯇꯦꯛꯇꯤꯚ ꯑꯣꯏꯔꯤꯕ IF ꯑꯃꯗ ꯕ꯭ꯂꯨ ꯍꯥꯏꯕꯗꯤ ꯄꯔꯄꯜ ꯑꯣꯏꯔꯕ ꯌꯥꯝꯅ ꯆꯥꯎꯕ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨꯅꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯁꯤꯅ ꯖꯦꯔꯦꯃꯤ ꯀꯧꯏ ꯍꯧꯖꯤꯛꯄꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯦ ꯃꯍꯥꯛꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯨꯝꯅꯃꯛ ꯑꯁꯤ ꯗꯤꯇꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯂꯥꯏꯙꯤꯕꯤ ꯑꯗꯨꯅ ꯕꯤꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯐꯥꯏꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯖꯦꯔꯦꯃꯤꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯅꯨꯃꯤꯠ ꯑꯗꯨ ꯖꯦꯔꯦꯃꯤꯒꯤꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕ ꯅꯨꯃꯤꯠꯅꯤ ꯕ꯭ꯂꯨꯁꯨ ꯖꯦꯔꯦꯃꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯔꯝꯗꯤ ꯕ꯭ꯂꯨꯅ ꯖꯦꯔꯦꯃꯤ ꯎꯈꯤꯕꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯎꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕ꯭ꯂꯨꯁꯨ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯖꯦꯔꯦꯃꯤꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯇꯧꯕꯇꯕꯨ ꯖꯦꯔꯦꯃꯤꯅ ꯃꯍꯥꯛꯄꯨ ꯎꯕ ꯐꯪꯈꯤꯗꯦ ꯕ꯭ꯂꯨꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯁꯨ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯈꯤ ꯑꯥꯏꯗꯤꯌꯥ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯕꯦꯀꯔꯤꯗꯒꯤ ꯖꯦꯔꯦꯃꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠ ꯑꯃ ꯑꯣꯔꯗꯔ ꯇꯧꯈꯤ ꯑꯆꯥꯄꯣꯠ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛꯁꯨ ꯖꯦꯔꯦꯃꯤꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯑꯃꯁꯨꯡ ꯖꯦꯔꯦꯃꯤꯒꯤ ꯃꯃꯥꯡꯗ ꯑꯆꯥꯄꯣꯠ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯕ ꯃꯇꯝꯗ ꯖꯦꯔꯦꯃꯤꯁꯨ ꯃꯃꯥꯡ ꯊꯛꯈꯤ ꯃꯇꯝꯗ ꯕ꯭ꯂꯨꯒ ꯃꯍꯥꯛꯀ ꯂꯩꯅꯈꯤꯕ ꯃꯔꯤ ꯑꯗꯨ ꯈꯔ ꯅꯤꯡꯁꯤꯡꯉꯛꯏ ꯑꯆꯥꯄꯣꯠ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯕ꯭ꯂꯨꯁꯨ ꯈꯔ ꯅꯤꯡꯁꯤꯡꯉꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯤꯅ ꯖꯦꯔꯦꯃꯤꯕꯨ ꯀꯧꯔꯛꯄꯗꯒꯤ ꯖꯦꯔꯦꯃꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯕ꯭ꯂꯨꯁꯨ ꯃꯉꯥꯜ ꯐꯪꯂꯝꯕꯗꯒꯤ ꯑꯃꯨꯛ ꯃꯝꯕ ꯍꯧꯈꯤ ꯖꯦꯔꯦꯃꯤꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕ꯭ꯂꯨ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏꯗꯨꯅ ꯅꯪꯅ ꯃꯁꯤ ꯂꯣꯏꯅ ꯉꯝꯒꯅꯤ ꯅꯪꯅ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯐꯖꯅ ꯄꯤꯌꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯖꯦꯔꯦꯃꯤꯁꯨ ꯇꯥꯈꯤ ꯑꯃꯁꯨꯡ ꯕ꯭ꯂꯨꯁꯨ ꯃꯉꯥꯜ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯦꯔꯦꯃꯤꯁꯨ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯄꯤꯈꯤ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯨꯁꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯄꯨ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕ꯭ꯂꯨꯅ ꯕꯤꯕꯨ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯆꯦꯆꯦꯛ ꯀꯣꯟꯁꯤꯟꯖꯈꯤ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ IF ꯃꯌꯥꯝꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯕꯣꯛꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯕꯕꯥꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯂꯥꯛꯇꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯞꯂꯗꯨꯅ ꯀꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯅ ꯀꯥꯜꯗ ꯍꯥꯏꯔꯛꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯉꯣꯟꯗꯒꯤ ꯊꯥꯞꯅ ꯆꯠꯈꯤꯕꯁꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯃꯥ ꯁꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯄꯥꯁꯨ ꯁꯤꯈꯤꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯒ ꯃꯍꯥꯛ ꯑꯁꯤ ꯋꯥꯔꯤ ꯌꯥꯝ ꯐꯖꯅꯗꯤ ꯁꯥꯟꯅꯈꯤꯗꯦ ꯃꯗꯨꯗ ꯀꯥꯜꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯨꯅ ꯋꯥꯔꯤ ꯂꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯆꯦꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯧꯔꯛꯄ ꯃꯇꯝꯗ IF ꯀꯌꯥ ꯃꯔꯨꯝꯅꯁꯨ ꯕꯤꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯄꯥ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯞꯂꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗ ꯋꯥꯔꯤ ꯂꯤꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯏꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯈꯤꯗꯦ ꯁꯨꯝꯅꯇꯒꯤ ꯅꯪ ꯈꯛꯇ ꯂꯩꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯊꯥꯞꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯐꯖꯩꯅꯦ ꯃꯈꯥꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯁꯨ ꯍꯔꯥꯎꯖꯔꯗꯨꯅ ꯃꯄꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯆꯦꯖꯤꯠ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯞꯆꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯁꯨ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ IFꯁꯤꯡ ꯑꯗꯨꯗ ꯃꯄꯥ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ IF ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯥꯜꯒꯤ ꯃꯅꯥꯛꯇ ꯒꯤꯐ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯋꯥꯔꯕ ꯃꯇꯝꯗ ꯀꯥꯜꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯥꯜꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯕ ꯃꯇꯝꯗꯗꯤ ꯀꯅꯥꯃꯠꯇꯅ ꯈꯨꯝꯃꯛꯈꯤꯗꯦ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨ ꯊꯣꯛꯂꯛꯏ ꯍꯥꯏꯕꯗꯤ ꯍꯥꯎꯁ ꯑꯣꯅꯔ ꯑꯗꯨ ꯊꯣꯛꯂꯛꯏ ꯏꯕꯦꯝꯃ ꯅꯪꯅ ꯊꯤꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞ ꯈꯔ ꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯑꯍꯜ ꯑꯗꯨꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯕꯤꯅ ꯎꯈꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦꯅꯤ ꯏꯕꯦꯝꯃ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯤꯁꯨ ꯄꯨꯡ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ
ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯃꯔꯨꯝ ꯑꯗꯨ ꯄꯦꯛ ꯇꯧꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡ ꯑꯗꯨꯗ ꯍꯥꯡꯒꯠꯇꯨꯅ ꯄꯣꯠ ꯑꯗꯨ ꯀꯟꯅ ꯅꯝꯁꯤꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯕꯣꯛꯁ ꯑꯃ ꯇꯥꯔꯛꯏ ꯕꯣꯛꯁ ꯑꯗꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗꯗꯤ ꯃꯃꯥꯡꯊꯛꯀꯤ ꯐꯣꯇꯣ ꯈꯔ ꯎꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯌꯦꯛꯈꯤꯕ ꯂꯥꯏ ꯑꯗꯨ ꯎꯈꯤ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯀ꯭ꯂꯥꯎꯟ ꯑꯃ ꯌꯥꯎꯗꯨꯅ ꯂꯩ ꯀ꯭ꯂꯥꯎꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯦꯜꯚꯤꯟꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯀꯦꯜꯚꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯥꯜꯕꯨꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯀ꯭ꯂꯥꯎꯟ ꯑꯗꯨꯗꯤ ꯀꯦꯜꯚꯤꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯦꯜꯚꯤꯟ ꯍꯥꯏꯕꯗꯤ ꯀꯥꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯏꯃꯥꯖꯤꯅꯔꯤ ꯐ꯭ꯔꯦꯟ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯀꯦꯜꯚꯤꯟꯕꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯃꯃꯥ ꯑꯗꯨ ꯂꯩꯈꯤꯗꯕꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯀꯌꯥꯃꯔꯨꯝꯗꯤ ꯀꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯀꯦꯜꯚꯤꯟꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯥꯏꯐ ꯑꯁꯤ ꯀꯦꯜꯚꯤꯟ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤ ꯃꯍꯥꯛ ꯍꯥꯊꯨ ꯌꯨꯝ ꯑꯗꯨꯒꯤ ꯇꯣꯞ ꯐ꯭ꯂꯣꯔ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯑꯃꯁꯨꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯉꯛꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯕꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯜꯚꯤꯟꯗ ꯂꯥꯟꯖꯔꯤ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯅꯪꯕꯨ ꯑꯩꯅ ꯀꯥꯎꯈꯤꯕꯒꯤꯗꯃꯛꯇ ꯂꯥꯟꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯨꯛ ꯊꯦꯡꯅ ꯑꯩꯅ ꯅꯤꯡꯁꯤꯡꯂꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯑꯩꯅ ꯑꯝꯇ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯕꯨ ꯑꯩꯅ ꯃꯇꯝ ꯑꯗꯨꯗꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯐ꯭ꯌꯨꯆꯔꯗ ꯑꯩꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗꯁꯨ ꯗꯔꯀꯥꯔ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯦꯟꯇꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯃꯤ ꯑꯃꯁꯨꯡ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯅꯪ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯦꯜꯚꯤꯟꯁꯨ ꯀ꯭ꯂꯥꯎꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯨꯅ ꯃꯉꯣꯟꯗ ꯕꯣꯟ ꯑꯃ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯍꯥꯏꯕꯗꯤ ꯑꯥꯏꯐ ꯀꯌꯥꯃꯔꯨꯝꯁꯨ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯜꯚꯤꯟꯁꯨ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨ ꯐꯪꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯖꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯕꯤꯁꯨ ꯃꯄꯥꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯕꯣꯛ ꯑꯃꯁꯨꯡ ꯕ꯭ꯂꯣꯁꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯥꯜꯅ ꯂꯩꯍꯧꯔꯤꯕ ꯑꯥꯏꯐꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯊꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯥꯏꯐꯁꯤꯡ ꯑꯗꯨꯁꯨ ꯃꯄꯨꯁꯤꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ